Irana point taramari Yaoba Mou Khutyek Pinakhre. US President Donald Trump amasung Iran ki President Masoud Pezeshkian virtual oina laibagani ki marakta soknariba lana sil loishinanaba amasung Strait of Hormuz amok hana hangdoknabagi point taramari Yaoba Memorandum of Understanding Khutyek Pinakhre. Mou Khutyek Pinakhiba asida Iran ki matakta thamlamba athengba sing komthokpa amasung Iran ki nuclear program ki matangda aroiba warep ama launabagi matangda su yauri. US President Trump na memorandum adu Paris pangthokpa G7 ki summit ka mari lenana France ki President Emmanuel Macron ga mifam pangthokiba aduda Khutyek Pinakhibani. Yana chorol adu Iran ki President Masoud Pezeshkian su sarup Khutyek piba yauki. IRNA Chalaiba Iran ki news agency amana phongdorokibada President Pezeshkian Mou Khutyek Pinakhibadu Iran ki damaktani haiki Khutyek Pinakhiba aduda Tehran athengba thamduna leirakiba Strait of Hormuz hangdokpa amasung Americana blockade tawduna thamliba Iran ki hi thangfam singbu khudaktagi hangdokpa yauri. US administration ki senior official amana phongdokibada leibak anina Mou Khutyek Pinakhiba asi Strait of Hormuz amuk hana hangdoknabagi mechanism amani US nasu Iran ki mathakta thamlamba athingba sing komthoknabagi thorang tawre hainasu official asina phongdoraki. Point taramari ki MOU aduda Lebanon da military ki operation chathariba asi khudaktagi amasung matam pubagi oina lepada yanaba yauri. Leibak anina MOU Khutyek Pinakhre pung kharagi matungda ahanba oina Saudi Arabia ki firal thetpa super tanker ahum Strait of Hormuz phawna chatkre hairi.